Akiswani Imphal Nolini Devi na pau pajari ahanbada madu iba pau Nambol Turel ki Lognambal kaibadagi yum samarom ising thumjille Turel Lognambal semjilbagi thabak kana sathari None jila ki mafam anida chingning khaibadagi National Highway kuntha taret mapung phana sathuk sachin yadringaida ngasi ayuk nauna amok nungba manakda chingning khaibagi thodok thokre Assam da ising ichawgi phibam hena lusilakli ichaw numaram oiraga sikiba migi masing tara sukre अमिशु भारत डेंगी की हिदाक क्यू डेंगा सिजिनबगी अयाबा पीरे मणिपुर दा हौखिबा नुमित खरनी असिदा नोंग लेप्तना चुबदगी मरुइबा तुरेल संगी इमाई वांखलकली इसिंगी इमाई लेप्तना हेंगलकपदगी ngarang nungthil नंबोल तुरेल गी लौनंबाल फुट तरा रोम हेना सांगना काइखिबा दो सेमजिनबगी थबक जाथरी कंखा ममांगले काइगी सलान फम मपादा फुट तरा रोम लौनंबाल काइबना मरम ओइदुना युंकै अमदि ngaगी फाम कया इसिंग थुमजिनख्रे काइखिबा तुरेल लौनंबाल अदो लमदम अदुकी मियाम डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर एसडीओ नंबोल इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच अमदी नंबोल पुलिस की पर्सनल सिंगना अहिंग अथेंगबा फावबा थिंगनबा होनखी अदुबो हौजी फावबगी ओइना काइखिबा लौनंबाल मपुंग फाना सेंजिनबा ngamdana leptana chensilakpa isingna nambol kongkham mamang lekai amadi mayai lekai gi yum chamarom isingna thumjile hawjik chu mari leinaba singna mafam aduda miyam ko loinana launambal thingna ba hunari hari Tudel ki mai leptana hengalakliba asigi yenglaga ithai varaj ki gate manga mak tangkhai hangdok tuna thamle Imphal baraj ki oina di gate pomna mak hangdokle adumoina mak Thabal baraj ki oina gate number 9 khaktamak hangdoklaga atai gate singdi thingduna thamli hari Raja sigi tungan bacinggi mafam singda chingning khaibagi thodok thokpadagi khudong satapa mayok nari ngai sairak ngasi ayuk National Highway kuntha taret Imphal jirpam lambigi manung chanba nungba manakta nongna chingning khaibagi thodok thokre lambi sembagi thabak pariba KCC company na chingning khaibadagi phauno ba yadraba lambi sing sengdokpagi thabak chathari hairi Amarum da nungba gaithel amadi Maryland area da ngrang thokiba chingning khaibagi thodok aduna maram oiraga chinglei bakna lambi thingbadagi sathok chasin yarudraba matung mari leinaba singna excavator na chingba khujukulai sing sijina duna lambi da thachi lamba chinglei bak sing lokthokre chingning khaibagi thodok sing asina maram oiraga lambi sathok chasinda apan ba pibadagi nungba da leba CRPF ke manakta malpuba gari sama hena panduna leiri Karigumpa makhatana nong tadrabadi chingleibak singna thachi lamba lambi sing sengdoktuna lambi chathok chachin yaraba yai hairi masigi mathang dai khoigi none paumi gi paudam ngasi ayuk amuk nauna rongdai khulgi sarukta landslide thokibadagi mafam aduda gari lanba yadre nungba bazar yogdaba kilometer ani waliba mafam aduda haujik leibak kothopagi thabak road construction company na excavator sing sizinaduna kanna honari amarumda ngarang ayuk yam chauna landslide rock slide thokiba mafam awangkhul part 1 amasung awangkhul part 2 marakta haujik machinery kya sizinaduna lambi sembagi thabak kanna hotnari Nongsingi fibam faredi ngasi numidang wairamdadi mafam aduda gari lanthok lansin yaraba yai haina panari marak asida haujik nungbada leiba CRPF kem manakta malthanna yauba truck kaya Imphal tholokpa yadana panduna leiri Akasmani Imphagi pawgidamak nonedegi agwikamai Manipur ki lalulup amagi kadar khara kulai thadokuna sarkar da changjarakani hairi kulai thadokuna changjabagi thorum asi ngasi Imphal ki mantri pukri gari sanda laiba Colonel Biplab Tripathi training set ta pangthokani thorum asi da Mukhyamantri Imran Khemchan Charuk yagani haina PRO defense na hairi Security Force ki punba kangpuna Imphal jila ki hangang police station ki manung sanba kairang paumai colony dagi pambai na luchingba UNLFP ki active kadar ama phare mangondagi sakamari panba Toyota urban cruiser ama phagale hairi Manipur da phangba hai makhal ahum sijina duna puthokpa wine gi testing program ngasi Manipur International University na sinduna pangthoklagani University asigi internal quality insurance cell na unat bharat abhiyan UPS cell ga khucham na duna kendra gi shiksha mantralay gi mirek makhada sinduna pangthokpani Gari awang lekai te leiba Manipur International University ki academic block da pangthokadawriba thorum aduda University asigi laboratory da semba hai makhal ahum gi wine makhal ahum asida cardiovascular amadi anti-cancer properties yawi haibagi khudam sangdam phangkhre hairi loinana asigumba lamdam asida puthokpa wine makhal asi mapalamda thadokpa yapagi oithokpa chauna lei hairi
National Education Policy Lisingani Kungi Makada Moirang College Sahi Marigi undergraduate program da Mahitam na Baming Chalakhravasingi induction program Asidagi Pangtok Pahokre. India Meteorological Department Imphal Center na hari ngasi Manipuri mafam pumnamakta nong chugani center asina thokpa cherol amada hai mafam kharadadi akhakaraw yauna nong churaba yai hayeng rajya asigi jila 13 da nong chugani jila sing adudi Tamenglong Senapati Jiribam None Bishnupur Thobal Kaksing Technopol Sandel Churachandpur amashung Pherjol ni tabi bapawasi Akashbani Imphal dagini Assam da ising ichawgi phibam hena lusilakli ichaw na maram oiraga sigiba migi masing tara sukre haukiba numit kharani asida nong leptana chubadagi Assam da chenba maruiba turel singi isingi imai wangkhalaktuna turel ising pathokpa amadi torban kaibana chingba thodok singna maram oituna mafam kaya ising thumjin khibadagi khudong sadaba chawna mayuknare ichaw sina maram oituna sigiba migi masing tara sukibaga loinana mioi anina thiba khangdana leidi Assam ki jila tara taruk ichaw usina chokhan baga loinana masigi manungda revenue circle ni pho manga khunggang sa trade marphu tara mari ising tumjin duna mioi lakh hum lising puni toi chamapan kuntra humdoi ichaw gi awaba mayuk ngare oirakli ba ichaw gi phiba masigi yenglaga rajya sarkana relief camp sing amadi distribution center punna chama ama hangdokre hariba camp sing asida mioi lising mapan hena changjapam loduna leidi Ichaw na sokolipa mafam singda NDRF, SDRF, Ladmi amachung tungan-tungan ba agency sing na puna miyoy lising taruk sa tret hena kanbangam kre. Ichaw sina manam oiraga lambi thong yaw na tungan-tungan ba infrastructure kaya su amang ata thokan kre. Masigi sumathakta sahar gi mafam sing Jorhat, Kamrup amadi Kamrup Metropolitan Jila singda chawrak na miyoy lising tare chani parom ichaw gi awaba mayuk nari. Bharat dengue ki hidak gyudenga chijinabagi ayaba pire Drug Controller General of India na hidak makhalasi pharmacy singda yonbagi ayaba pire hidak asi takeda bio Pharmaceutical India na sabani hidak puthokpa company asigi matung ina dengue vaccine asi sahi mari suraba angang dagina sahi humpu suraba mioi phawbada kapayabagi ayaba pire masida mioi adu hana dengue nakraba natraga nadriba mioi pumnamakta kapthokpa yagani haidi Gyudenga vaccine asi dengue virus makal mari maktagi ngakthoknaba puthokhiba vaccine ni vaccine asi tungan belebak ni puhian bada ayaba pikhrabani madigi manungda European Union ki lebak sing Brazil Indonesia amadi Argentina yauri dengue leina ki khudong sadaba sawna mayok nari belebak singi manungda Bharat chu ama oirakpadagi asigumba thorang asi lokhalakibani Unified Payment Interface samna UPI haina khangnaba transaction asi tawbada asoi engam yaudana ba Bharat Sarkar amadi Reserve Bank of India amishung National Payment Corporation of India na thaurang kaya paikhatle haina sel tungi rajya mantri Pankaj Chaudhary na phongdokre wafam asi Lok Sabha da hangrakpa wahang amagi aiba oina piba paukhumda mantri na phongdokhibani mahakna hai haukiba June tha phawbada UPI sijinaba mioi koti 59 lakh niphuma yokre Mantri na hai UPI transaction ki khudong saba loduna aranba tawasing khangdok na bathabak sing paikhatle madugi manungda mobile number hongdok hongjin tawbada mideng sangbaga loinana SMS da base authentication chu hen chesil hale National Democratic Alliance NDA Parliamentary Party ki sayol ki oina pangthokpa mifam Mangal Milan Parliament House da ngasi pangthokani mifam asida Pradhan Mantri Narendra Modi na wangangani National Security Advisor Ajit Doval da sahi asigi Lokmanya Tilak National Award piragani mana asi lokliba August amada Pune da pangthokadaba Lokmanya Tilak lekhidabagi samataruk suba kuman palan thauramda lanthokani thauramatuda Kendra gi Griha Mantri Amit Shah saruk yakani Lok Sabha Adyaksha Om Birla ga ngarang United Arab Emirates ki Economy amsung Tourism Mantri na luchingba Mit Kangbuga New Delhi da unakre unabatu da lebak ani gi maru mapang oibagi mari hena fagat hanabagi matangda wafam kaya khanaki adubida maru ibapa mukhana Nambal Turel ki lawnam bal kai bedagi yum samarom ising thumjile Turel lawnam bal samjil bagi thabak kana sathari None jila ki mafam ani da jingning khaibadagi National Highway kuntha taret mapung phana sathok sasin ya jingaida ngasi ayuk nongna amuk nungba manakta jingning khaibagi thodok thokre Assam da ising zawgi phibam hena lusilakli ichawna maram oiraga sikiba migi masing tara sukre amishung Bharat da dengue gi hidak yudenga chijinabagi ayaba pire paulojare